Ministry of Culture gi CFPGS ki SHENTHANG MAKHA KEISHAMTHONG THANGJAM LEIRAK LEIBA Sangeet Kala Foundation na Puthokpa Diva Rass Ngasi Radha Madan Mohan Mandap Utkhre Thauram aduda Manipur University of Culture gi Registrar Radha Kanta Sangeet Natak Academy Awardee Phanjawbam Iboton Jawaharlal Nehru Manipur Dance Academy gi Retired Pradhan Guru Phanjawbam Iboton RBCF की Chief Advisor B Amushana Amade Shri Govindaji Temple Board की Rajdhari S Dhirendra Sarmana Maru Oiba Mithonglen Singh Oina Sarugya Khe Thauram aduga mari leinana L Radha Kantana hai miyamna pangna uva phangna khidraba Diva Rass asi ngasi miyamda utliba asi yamna afaba khongthang amani Masina Manipuri Jagoi Rass Singhi matangda thijin humjiliba singda achauba mateng ama oiragani Manipuri Jagoi Rass asi malemda lemjeningai oiraba fidam ama kanba ngamlibani culture gi lamda thabak tawriba singna Jagoi Rass ki masak asi kaihandana thambagi tangai fadaba lei hainasu mahangna makhatana phongdokhe